Nongma nungthang ama u pambi amagi makhongda Bijoy amadi Romeo phamduna yu thaklam makhoi ani khanglamde makhoi na phamliba u pambi adugi mathakta hingchabi ama phamduna lei haiba aduda Bijoy na Romeo da hairak wah Romeo wah nangna purakpa yuse number 1 ngaktani ne thakpaga hakchang se khangnong nungai ne ai ne thakwa apa poti pije bangandre basu khattaba poti pithakpa ngamgani dana thako ataisu mayam thakha Romeo na nokpado ubada Bijoy do yamna sauninglam aduga hairage hoi ne nami kaju pithakpadagi nanga phau yamna sagadene ha aina hana paisa leiringaidadi nangonda pithakpado nangdi kaw krabo Ajit nani kat pitak pasi ka nang naingonda apaw sana ka ngangido takloy ju ka ngasi dagi ay takloy ay chatle apaw ka sara na asi hairam laga Bijoy do mafam da chatke aduga Romeo na nokla hairam chatlo bhai chatlo nang na chatpada bu kana na bu tingbang am dauri bano ay di nangonda apa bawa hai bani adugi matungda Romeo na yupuno magloina thaktoklame aduga mafam aduda khali bottle adu jeklab laga mafam aduda gi chatmak na chatkibagi matungda hingchabi nupi adu mathaktagi kumlaga bottle aduda munna yenglam Karino de makoyani na thakemi basibo hawgada bu maline asumna hairam laga hingchabi nupi aduna bottle aduda pakliba machum kharada thangat laga thaklamne wow yamna bu hawine asi thaklu bada kokna bagum tawi atai jo thakning kreda hingchabi nupi do atai jo yu thakninga yu thiba thoklamne mafam aduda truck driver amaga handyman amga makhoyani wari sunaram oi raju tayar gi chaka singdo anta pajana yengu auren thogalaga lambi da puncture oikini ustad nang chu phagi adum tawduna lei diesel check taw haida dana tayar check taw harida makhoyani gi wado hingchabi duna ta duna leram asai thakpado diesel ka ujani dana asumna hairam laga hingchabi nupi duna truck de yawa diesel singno loina thakthoklam aduga hairam ni oh asidi ngasai du ga yana hawine mau chungaude ai hingde asita thaklani asi hairam laga hingchabi nupi adu mafam da gi chatki aduga makna diesel thakningak pakhudingi migi gari gi truck tagi lothok laga diesel thaklam asom da truck driver singdo nungti gi diesel mangudagi makhoi bulong makok sanaram kari taw sege sudil bhai akoi gi truck tagi nungti gi diesel hola lak pasdi akoi di yamna mangjare bo asumna tawradi karamna tawdori basibo oi ne no bhai adu bo akoi kari taw bangangoni kanana hurali mo sukhangde ha kari no tawdori basibo hoi ne bhai adu bo akoi tuminna asumna lai thokladi kari mata tawbo ngamlaroi ne akoi puno pullaga masigi solution jel tang puthokshi akoi na masi kanana hurali mo aina khangdaba yade aduna hodi akoi mayam pullaga planning na maksadi tawsidna adu makhoina tanariba wasing ro karimata kana balai khit kharani gi matungda hingchabi nupi do truck amadagi diesel huralaga thaktuna leram aduda truck tugi driver du maningdagi laurake oi nupi nang kari gi ai truck tagi diesel hurali bano engonda yaga wai natrabadi bor pai na pu na ko kado loi tugai dawri bani truck driver dugi wado tabada hingchabi nupi do mai le thorake adu hingchabi nupi dugi mamai do uda truck driver do ki duno laurake truck driver duno lawdu da hingchabi nupi adu truck driver dugi mo khamda paraga haram tuminna leibe yadro nang aina nangonda karam baharaga tuminna leyu natrabadi aina oina nang hat patare asom da truck driver dugi makhon do tabada mi kaya amasu mangna laurak padugi maikai du dalaklam aduda Sunil na makhoyani dairam aina kanjab da lauri bu makhon se anak pada tamni lao chalaga mutai yengusi hingchabi nupi do Sunil loi lakpo aduda mafam dagi mangki aduda Navachandra Sunil loi na truck driver do lawbagi maram hanglam Sunil bhai nobo bhai sida hingchabi nupi ama leine mahak na ni koi gi diesel hurali basa mahak ngasi diesel lauthok tuna thak tuna leramni aigi imit bang na uho bani ngasi truck driver dugi wado tabda Sunil na noklai aduga hairam kari wano ne bhai diesel bu hingchabi nupi na thakna barane
ꯑꯩꯅ ꯈꯟꯖꯕꯗ ꯅꯪ ꯑꯌꯨꯛ ꯑꯌꯨꯛꯇ ꯄꯥꯟꯁꯤꯜꯂꯨꯔꯕ ꯀꯩꯅꯣ? ꯁꯨꯅꯤꯜꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯕꯤꯔꯦꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯁꯦ ꯆꯤꯟ ꯊꯤꯔꯤ ꯅꯠꯇꯦꯅꯦ. ꯅꯣꯏ ꯊꯥꯖꯅꯤꯡꯉꯤꯒ ꯊꯥꯖꯧ, ꯊꯥꯖꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ. ꯑꯩ ꯀꯔꯤ ꯇꯧꯅꯤ? ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯔꯦꯟꯗꯣ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯗꯨꯒ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯁꯨꯅꯤꯜ, ꯅꯕꯆꯟꯗ꯭ꯔ ꯑꯃꯗꯤ ꯕꯤꯀ꯭ꯔꯝꯗꯨꯁꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯁꯣꯝꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯎꯕꯗꯨꯗ ꯀꯤꯔꯝꯃꯤ꯫ ꯑꯩꯅ ꯈꯟꯖꯕꯗ ꯃꯈꯣꯏꯅ ꯑꯩꯁꯦ ꯎꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯗꯤꯖꯦꯜ ꯊꯛꯅꯕ ꯊꯤꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯐꯕ ꯃꯐꯝꯅꯤꯗꯅ. ꯌꯦꯡꯈꯤ ꯃꯥꯏꯀꯩꯗ ꯇ꯭ꯔꯛꯀꯤ ꯇ꯭ꯔꯛ ꯉꯥꯛꯇ ꯂꯩꯗꯅ. ꯁꯤꯗꯗꯤ ꯑꯩ ꯗꯤꯖꯦꯜ ꯄꯦꯟꯅ ꯊꯛꯄ ꯐꯪꯂꯅꯤ. ꯑꯗꯨꯒ ꯀꯅꯥꯃꯠꯇꯅꯁꯨ ꯑꯩꯉꯣꯟꯗ ꯈꯪꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯊꯥꯡ ꯑꯣꯏꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯡꯊꯥꯡ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯋꯥ, ꯀꯌꯥ ꯆꯥꯎꯈ꯭ꯔꯕ ꯇ꯭ꯔꯛꯅꯣ! ꯁꯤꯗꯗꯤ ꯗꯤꯖꯦꯜ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ. ꯊꯛꯎꯒꯦ ꯑꯩ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯊꯟꯕꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯌꯥꯇ ꯍꯥꯎꯈ꯭ꯔꯕ ꯗꯤꯖꯦꯜꯅꯣꯅꯦ! ꯑꯁꯨꯛ ꯀꯨꯏꯔꯕ ꯇꯨꯡꯗ ꯉꯁꯤ ꯑꯩ ꯄꯨꯛ ꯊꯟꯅ ꯗꯤꯖꯦꯜ ꯊꯛꯄ ꯐꯪꯉꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯇ꯭ꯔꯛꯁꯤꯡꯗꯨꯗꯒꯤ ꯗꯤꯖꯦꯜ ꯂꯧꯊꯣꯛꯂꯒ ꯅꯨꯡꯇꯤꯒꯤ ꯗꯤꯖꯦꯜ ꯊꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯗꯤꯖꯦꯜ ꯊꯛꯇꯣꯛꯄꯗꯒꯤ ꯇ꯭ꯔꯛꯁꯤꯡꯗꯨꯗꯒꯤ ꯗꯤꯖꯦꯜ ꯃꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯅ ꯍꯥꯏꯅꯔꯝꯃꯤ, ꯅꯈꯣꯏ ꯀꯔꯤꯃꯇ ꯈꯟꯒꯅꯨ, ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯇꯧꯒꯦ꯫ ꯑꯗꯨꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯕꯤꯔꯦꯟꯗꯣ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯁꯨꯅꯤꯜ ꯚꯥꯏ, ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯖꯧꯅꯦ ꯅꯣꯏꯕꯨ. ꯑꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕꯁꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅꯅꯤ. ꯃꯍꯥꯛꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯗꯤꯖꯦꯜ ꯊꯛꯇꯣꯛꯄꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯕꯤꯔꯦꯟ ꯚꯥꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯍꯤꯡꯆꯥꯕꯤꯅꯕꯨ ꯗꯤꯖꯦꯜ ꯊꯛꯅꯕ꯭ꯔꯅꯦ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤ ꯚꯨꯠ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯡꯊꯥ ꯊꯥꯖꯕ ꯀꯧꯕ ꯂꯩꯇꯦꯀꯣ꯫ ꯐꯔꯦ ꯚꯥꯏ, ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯉꯁꯤ ꯅꯨꯡꯊꯥꯡ ꯑꯩꯒ ꯂꯩꯔꯨ. ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯩ ꯌꯦꯡꯍꯟꯒꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯥꯖꯒꯅꯤꯗꯅ꯫ ꯑꯗꯨꯗ ꯁꯨꯅꯤꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯣ ꯕꯤꯔꯦꯟꯒꯤ ꯋꯥꯗꯣ ꯌꯥꯈꯤ꯫ ꯅꯨꯡꯊꯥꯡ ꯑꯗꯨꯗ ꯕꯤꯔꯦꯟ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯗꯤꯖꯦꯜꯅ ꯄꯤꯛ ꯊꯟꯕ ꯖꯥꯔꯤꯀꯟ ꯑꯃ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯔꯦꯟ ꯚꯥꯏ, ꯑꯁꯨꯝꯅꯕꯨ ꯅꯪꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯕꯨ ꯂꯥꯛꯇꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ? ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯂꯤ. ꯑꯉꯥꯎꯕꯒꯤ ꯋꯥ ꯇꯥꯅꯤꯀꯣ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯨꯅꯤꯜꯗꯣ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯗꯤꯖꯦꯜ ꯊꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ, ꯀꯌꯥꯇ ꯈꯟꯂꯤꯕꯅꯣꯅꯦ ꯑꯩꯒꯤꯗꯃꯛꯇ ꯗꯤꯖꯦꯜꯒ ꯊꯝꯃꯝꯃꯤꯁꯦ? ꯌꯦꯡꯉꯨꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯗꯤꯖꯦꯜ ꯊꯛꯄ ꯍꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯄꯛꯅ ꯎꯕꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯤꯅꯔꯝꯃꯤ꯫ ꯑꯆꯨꯝꯕ ꯍꯥꯏꯔꯝꯕꯅꯤꯗꯅ ꯚꯥꯏ ꯅꯪꯒꯤꯗꯣ. ꯑꯩꯗꯤ ꯑꯁꯨꯛ ꯀꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯦ ꯑꯃꯨꯛꯐꯥꯎ ꯎꯖꯗ꯭ꯔꯤꯕꯣ. ꯌꯦꯡꯉꯨꯅꯦ, ꯗꯤꯖꯦꯜꯒ ꯊꯛꯏꯅꯦ꯫ ꯁꯨꯅꯤꯜ ꯚꯥꯏ, ꯅꯪ ꯑꯥꯗ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯪꯉꯨꯆꯣꯗꯅ, ꯀꯔꯤꯒꯤ ꯗꯤꯖꯦꯜ ꯊꯛꯏꯅꯣ ꯍꯥꯏꯗꯨꯅ. ꯅꯪꯒꯤ ꯏꯗꯣ ꯊꯛꯂꯒ ꯃꯥ ꯗꯤꯖꯦꯜ ꯊꯛꯄ ꯐꯒꯅꯤ. ꯆꯠꯂꯨ, ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯆꯣ ꯚꯥꯏ ꯅꯪ꯫ ꯕꯤꯔꯦꯟꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯨꯅꯤꯜꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯗꯅ ꯃꯈꯨꯠꯇ ꯏꯟ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯚꯥꯏ ꯁꯥꯔ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯊꯛꯇ ꯏꯟꯁꯦ ꯑꯃꯨꯛꯇ ꯂꯪꯁꯤꯜꯂꯨꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥ ꯆꯦꯟꯕ ꯉꯝꯃꯔꯣꯏ. ꯑꯩꯈꯣꯏ ꯃꯥꯛꯁꯦ ꯐꯥꯔꯒ ꯑꯃꯨꯛꯇ ꯍꯥꯠꯇꯣꯛꯁꯤ꯫ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯋꯥꯗꯣ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯈꯟꯈꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯠꯂꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯟ ꯑꯗꯨꯅ ꯃꯊꯛꯇꯒꯤ ꯀꯨꯞꯁꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯏꯟ ꯂꯪꯁꯤꯜꯂꯛꯄꯅꯣ? ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯉꯛꯁꯝꯗꯣ ꯀꯛꯂꯒ ꯏ ꯊꯛꯀꯅꯤ ꯑꯩꯅ꯫ ꯁꯨꯅꯤꯜ, ꯅꯕꯆꯟꯗ꯭ꯔ ꯍꯣꯏ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯅꯪ ꯏꯟꯁꯤꯗꯒꯤ ꯀꯔꯝꯅ ꯊꯣꯛꯀꯦ ꯍꯥꯏꯕꯅꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ? ꯁꯤꯗꯤ ꯀꯟꯈ꯭ꯔꯕ ꯏꯟꯅꯤꯅꯦ, ꯀꯟꯈ꯭ꯔꯕ. ꯅꯪꯅꯒ ꯊꯥꯗꯠꯄ ꯉꯝꯃꯣꯏꯅꯦ꯫ ꯕꯤꯔꯦꯟꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯅ ꯏꯟ ꯑꯗꯨ ꯀꯛꯊꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯁꯤ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯟ ꯑꯗꯨ ꯊꯥꯗꯠꯇꯨꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯤꯁꯤꯡꯁꯤꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒꯦ? ꯍꯧꯖꯤꯛ ꯌꯦꯡꯉꯨ, ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯀꯨꯝꯍꯩ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯒꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯀꯟꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯨ ꯑꯉꯥꯎꯕ ꯅꯤꯄꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯨꯔꯨꯞ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯩꯈꯦꯠ ꯆꯨꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯀꯣꯛꯊꯛꯇꯨꯗ ꯇꯥꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯗꯤꯖꯦꯜ ꯊꯛꯎꯕꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯩꯗꯨꯅ ꯆꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯁꯤꯈꯤ꯫